ꯒꯤ ꯃꯌꯥꯝ ꯅꯠꯇꯕ ꯍꯧꯖꯤꯛ ꯃꯤꯝꯁꯇ ꯀꯩꯅꯣ ꯑꯣꯏꯅ ꯊꯣꯛꯂꯛꯏꯁꯦ ꯍꯥꯏꯗꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯍꯥꯞꯆꯤꯜꯂꯒ ꯃꯌꯥꯝ ꯊꯣꯛꯂꯛꯏꯗꯅ ꯅꯣꯛꯅꯤꯡꯕꯗꯩ ꯀꯩꯗꯒꯤ ꯑꯗꯨ ꯁꯤ ꯊꯣꯛꯂꯛꯄꯁꯤꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯀꯥꯗꯦꯅꯦ ꯐꯤꯂꯝꯒꯤ ꯅꯠꯇꯕꯤꯗ ꯇꯣꯉꯥꯟꯕ ꯀꯩ ꯐꯥꯎꯒꯦꯕ ꯑꯁꯤ ꯑꯩꯅꯁꯨ ꯗꯨꯔꯗꯔꯁꯟꯒꯤ ꯀꯩꯅꯣꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯄꯤꯔꯛꯄꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯤ ꯃꯤꯌꯥꯝꯕꯨ ꯉꯥꯏꯍꯥꯛꯇꯪ ꯑꯋꯥ ꯄꯣꯊꯥꯍꯟꯕꯀꯣ ꯉꯥꯏꯍꯥꯛꯇꯪ ꯑꯋꯥ ꯄꯣꯊꯥꯍꯟꯕ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯈꯔꯁꯦ ꯌꯦꯡꯉꯒ ꯃꯤꯌꯥꯝꯗ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯕ ꯌꯥꯕꯁꯤꯡ ꯂꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕꯁꯤꯡꯅ ꯍꯨꯟꯗꯣꯛꯄ ꯐꯠꯇꯕꯁꯤꯅ ꯀꯔꯥꯏꯅꯣ ꯑꯐꯕꯅ ꯀꯔꯤꯅꯣ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯄꯥꯎꯖꯦꯟꯖꯅꯕꯒꯤ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯄ ꯀꯩꯅꯣ ꯑꯃ ꯂꯩꯔꯤꯕꯅꯤꯅꯀꯣ ꯂꯤꯂꯥꯗꯁꯨ ꯉꯥꯏꯔꯦ ꯑꯗꯒꯤ ꯐꯤꯂꯝꯗꯁꯨ ꯉꯥꯏꯔꯦ ꯑꯗꯒꯤ ꯔꯦꯗꯤꯑꯣꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯑꯁꯤ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛꯇꯪ ꯑꯋꯥ ꯄꯣꯊꯥꯕꯤꯕꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯈꯟꯖꯩꯕꯀꯣ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯍꯥꯞꯆꯜꯂꯤꯁꯦ ꯑꯩꯈꯣꯏꯗꯤ ꯀꯥꯗꯦꯅꯤ ꯃꯁꯥꯁꯦ ꯎꯔꯒ ꯀꯩ ꯈꯟꯖꯥꯅꯣꯅ ꯑꯗꯨ ꯀꯩ ꯈꯟꯒꯦ ꯁꯤ ꯗꯥꯏꯔꯦꯛ ꯑꯝꯇ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅꯤꯀꯣ ꯑꯩꯅ ꯉꯍꯥꯟꯃꯨꯛꯁꯨ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗ ꯖꯁ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯍꯟꯕꯗꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯗ ꯐꯠꯇꯕ ꯂꯝꯕꯤꯔꯣꯝꯗꯗꯤ ꯃꯗꯨ ꯄꯨꯊꯣꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯡꯃꯤꯟꯅꯒꯅꯤ ꯑꯗꯨꯅ ꯑꯐꯕ ꯚꯤꯗꯤꯑꯣꯁꯤꯅ ꯐꯠꯇꯕꯔꯣꯝꯗ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯀꯥꯗꯦꯅꯤꯅ ꯀꯩ ꯇꯧꯅꯤꯡꯒꯅꯤ ꯑꯩꯉꯣꯟꯗꯁꯨ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯐꯤꯜ ꯇꯧꯒꯅꯤ ꯑꯗꯨꯅ ꯃꯤ ꯑꯃꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯗꯨꯗꯤ ꯑꯩꯈꯣꯏ ꯇꯧꯗꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯒꯤ ꯃꯇꯦꯡꯗꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯖꯥꯅꯤꯀꯣ ꯑꯣꯖꯥ ꯗꯦꯅꯤ ꯀꯥꯗꯦꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯝꯁ ꯁꯦꯝꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯐꯕ ꯃꯥꯏꯀꯩꯗ ꯁꯦꯝꯕꯤꯌꯨ ꯑꯗꯨꯒ ꯃꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯛꯀꯗꯕ ꯁꯣꯁꯥꯏꯇꯤ ꯁꯣꯛꯀꯗꯕꯗꯤ ꯁꯦꯝꯕꯤꯒꯅꯣꯅ ꯀꯥꯗꯦꯅꯤꯅꯁꯨ ꯍꯥꯏꯖꯩ